अहानबदा मरु ओइबा पाउ चाही मरिफु हेलबा अहल लिसिंग कुन मंगा रोमदा थागी पेंशन ओइना हानगी सेंफमदगी हेंगतलगा रुपा लिसिंग अममम पीरगनी हाइना मणिपुर की चीफ मिनिस्टर एन बिरेन लाउथोखरे Regional Institute of Medical Sciences Imphal Nongna Saba Famung Yanghai Leba COVID Care Infectious Diseases Center COVID Care Private Wa Hangdokre Prime Minister Narendra Modi na New Delhi ki Pragati Maidan da India Mobile Congress ki Taruk Suba Edition amadi 5G service hangdokre Amadi India da haukiba pung kunmari da nauna COVID-19 positive oiba mioi lising ahum janipan sup na mga tinakre mioi kuntaruk na laikidre. Kurumjari Nungtilgi Pony News mayang tabi ba mayang pamnawa po BIDYALAXMI na taram okchari. Hauzik pau sandong na pizari. Chahi marifu helaba ahal lising kun mga romda thagi pension oina hanagi senfam dagi hengalaga lupa lising amamam piragani haina Manipur ki Chief Minister and Birena Fongdokre. Wafam asi ngasi Social Welfare Department na sinduna konung mamangda layba iboyayma sumang lila sanglenda the resilience and contribution of older women haiba team da pangtokiba International Day of Older Person lising ani kun nithoy gi thauram da pangtokibani. Thauram aduda Social Welfare Minister Haikam Dingo, Health and Family Welfare Minister Dr. Sapam Ranjan, Social Welfare gi Director Ngangom Uttam, Department gi atay atopa officials sing amadi ahan oiraba oirabi kaya na saruyaki. Chief Minister and Birena Hai Kunai asida haurak liba macha singna ahal oiraba mama mapabu konsinduna thambagi mahutta all as home da thambagi chatnabi ama lakliba asi afawa khudam nate ahal laman da chatkadaba thaugalon hauna lon chat kaitharakpagi mami amasu chauna tarakliba asi matam leiringai da semdok hauba chungani macha oiba singna pukchaba mama mapa na piramniba yum inkolda Konsinduna thamlaga makhoigi thaugal tauba haiba asi miwoibagi khwaidagi chauraba thaugaloni haina makhataki Chief Minister na lamdam asida all as home gi masing hengalaliba asi pugning thaugatte hairaduna lengak asina lakliba ningtham mifamda hanagi leramniba ahallaman sing tatita oina taudanaba ek asi lamdam asidiga chunanaba mawongda semdoklaga macha oiba singna ahan oiraba mama mapabu Tan Toknaba Honarakpada Mama Mapa Oiba Singna Makoigi Low Inkol Amadi Atay Lantum Amuk Hanna Loksinba Yabagi Bambay Ama Hatnaba Honaragini Haina Fongdoki Alaman Shinda Tatita Wayna to work Kotpa Adagi Aduya the Bakotaba Adubu Madudai the Kitan Manipur Tauri Batoi Bakosi Kitan Sana Buat Padagi amendment of the Target Madugi amendment do ekoi handaki lakadaba winter session assembly madu amendment tawraga hoi tasing na low in college adaba adagi central lejadaba du tawba waba do bujiti government leirena ima sido na koi sala ga kaushalaga nangi yumda bhajana thambiyu madugi darkar leiba awat ba anai ba leiragadi Sarkar na matam sana ikoi na koi gamateng pangge ahan jingdugi leibam leitraga so ikoi leibam sem na batawge ahan jingdugi tha ge sentok leitraga so koi magi sentok pina na bokonage ahan laman na se bin no balai ni aduna madu to ikoi na fajana apil to busa to bu natraga di akoi legal gi action ai hana so hai grabani hana so ho grabani kara yum kara da action to ho grabani to makhata na kan ba handaki ningtham mifamda akan ba ek semgani madu Manipur da all as home masing hengalakpa afabanate haina speaker T hai Satabadana Fongdokre Brahmapur nahabam laikai Dharmalaya hold the resilience of older person in a changing world haiba team da senior citizens forum Imphal East na sinduna International Day of Older Person lising ani kunithoi gi thoram ngasi pangthokre Imphal East ki manung da leiba ahal oiraba mioi singda achamba khodol pot tamki ngasi gi thoram aduda Manipur gi speaker T hai Sachabrata CAF and PD Minister Lesangthem Susindro amadi lamlai AC gi MLA KH Ibomcha na athoiba mithung lensing oina saruk yakhi
Tharom aduga mari lainana Minister El Susindro na hai Manipur gi UD puyada fawba yawi masibu fatti haiba mi oisingi wa taroi afaba quality da onthoktuna hida oina sizinasi ngasigi tharom adugi matangda mahakna ahal oirabaklaba matamda macha singna kaukthok piba Thawai bidaba afaba nate aikoi khudingmak nongmadi ahan oirakani matamduda aikoi da susoidana dasa adu nangani maram aduna icha isu singda gyan tahanba ama mathau tare Mathangi chahi dagi hauraga tharom asi mahaki mayumda pangthokani ahal oiraba singi damak khallaga nongpok torbanda kangla dagi changlaga sel amata lohhandana ba silagani haiki tharom aduga mari lainana thoksom satya batana hai ahal singna pokpi rambagi aikoi leirambani ahal kayana matam gi thabak thorom kaya thengnabiramduna ngasigi Manipur asi oirakhibani adubu Manipur da all age home hengalakpa afabanate macha singna matam pumbada mapa mamada ningai tawi pendaba kaya fungdok chai adubu mapa mamagi thamoida kari leiri haibadi ngasi fawba fungdoktana laikhiba ngaktani macha masu singna ahal oiraba matamda mama mapa miraiba haibasi Makoisu ahal oiraklaba matamda macha singda khudung induna chatharakani maram asina mama mapabu luna tawsi haina fongdokhi Anuwa sanabi ama oina old age home yam kanna mapam da tawnarakpasi amaronda faragasu ai wakhanda masi yam laiwathiba thawlo omani ne lobje ahal laman singsi masao masinga bisak polopodigi bisak building maya pamado ahal laman singda ningai tawdana apama khudingo loina haiduna maya pama mapung phadu thungdribo ningai tawduna lai adubu laibiriba ahal laman singdi ngasi phawda maya pama thamoinunda kai leige habdo Masao ba khoida amuta stapite adu tang na tanja do pi da bagi ho ba leigana ra amana ra soidana leirabani adu matawgi matung na masiu masi ko myam semdo minaraga ahal laman sing su thamoi da phawri ba apamba tawni ba poto haido na wi tanja ama ko lomi no chunggadra haina khalle imhan isi ba senior citizen forum masigi oiba office kumba jaga ama khoi thamba pame Hai wo pamduda Impan iski area se khon ba ahil laman sing kari problem lady kari awat pa lady kanane mungda na raga lady kanane dak changam da lady kanane kari mo thawo to ne kan mati no pi bo phangda na to ngom da lady haibin sing ba si khangdong mina ga makhoi da ngasai khoi senior citizen forum gi office degi cooperation bibi raga amo bo ra mo ting bibi raga makhoi du Nungai na lang na boy thabu thom si pai khat bata senior citizen forum khan isna chobo dai to hon jeni haibo International Day for Older Persons ga mari leinana ngasi Ifal East District ki manung channa leiba chahi chamagi mathakta leiba amadi ahal oiraba voters sing okpagi thauram ama Porongpat ki DC office complex da leiba panchayat bawal hon pangthokri thauram aduda Ifal East ki assistant election supervisor Pebam Paikhomba district election officer Kumantem Daina tu hengang amadi 3 kurai AC ki electoral registration officer Elangbam Amuthoi Joint Chief Electoral Officer MDS Daulat Khan amadi Additional District Election Officer Samin Ahmad Saha Susar Yaki Tharom aduga mari lainana District Election Officer Kumantem Dainana Democracy zat palebak asida ahal oiraba singna ngasi fawbada achuma mihut khalak palna maram oiraga Manipur asi chawkhat pagi maikaida khumang chawsilibani haina fungdokladuna lengakna pass tokhiba Maintenance and Welfare of Senior Citizens Act asigi makhada ahal oiraba singbu nungayai fawba punsi marel amada thambina bagidamak yamna kanaba provision kaya ama yauri haina fungdokhi loinana naha oiriba singna ahal laman singbu mitna uba laini khanduna luna tawbina ba amadi generation gap asid leitana ba khunai asida leiriba mipung khudimak na honaminasi haina su mahakna fungdokhi How's Chief Minister's Health for All scheme haibaduna adugi makhada yupung khudingda yengbala angniba hoigi healthcare workers singna doctors singna nurse singna machine bayraga diabetes na chimba BP na chimba wala angni sita bagi yupung khudingda yogira apani habiduni khasai adugi makhada hoigi moina PV aba hoigi free laiba kitab si orders PV gani habiduni so ito bagi tawdai then Chief Minister di action di tengmang habis laire adagi Honorable Chief Minister di hoigi software le hoigi ahan oiraba singki tengmang laire on the pension scheme na chimba mayama na laire bani aduga apoi na data laire apoi impa iski oina chahi chama
हाइना कोई दता लई बसिदा अखोय नसी फंक्शन असि तौगे थिरुबदा खरा अमदि एक्सपर्ट ओरंबा नुंगा थिंगै नुंगाइते दुबु अदुमाइना अखोय सुरुबा दता लैबिना को लिंक तौरगा पेंशन स्कीम फंगब्रना चिंबा अखोय सो तो एक्जिक्यूटिव स्टेट एडमिनिस्ट्रेशन की माइग्रेट देदी अदु अरबदा इंटरजेनरेशनल इक्विटी है बसिया मरो है हैबदी अहन नमन वगैरह अना वगैरह जनरेशन गैप से लेकर अखोय समाज को बल लेबा मथा खुदि मगना generational intergenerational equity lainaba myam pumnama honaminasi harga ngasi malem sinba thungna pangthoknariba malemgi ahal singi numit ki thauramgi manung channa district social welfare office kamjongna sinduna kasong khulengda leiba rural people development organization RPDO gi sanglenda pangthokre thauram aduda DSWO kamjong nongpok nganba kangujamna chief guest RPDO की चीफ फंक्शनरी थोक्सोम सामुंगौना प्रेसिडेंट अमसुंग विलेज चीफ MC जोसुआ ना गेस्ट ऑफ ऑनर ओइना सर याखी आहल सिंह दा अचम खुदोल सिंह तमदुना थौरम अदुगी मपुंग ओइबा सक्तम ओइखी मणिपुर दा कोविड-19 की चैथेंगना हॉस्पिटल दा लेरिबा डिपार्टमेंट सिंह दा अवाबा कया मायोकनखिबा ना मरियामगी अमदी कोविड पेशेंट सिंगी खंदुना कोविड केयर अमा मियाम दा खुसिनबनी हाइना रीजनल इंस्टीट्यूट ऑफ मेडिकल साइंसेस की डायरेक्टर सांतना फोंगदोखरे वाफम असि ngasi रीजनल इंस्टीट्यूट ऑफ मेडिकल साइंसेस इम्फालना सिंदुना ngasi 50 bedded COVID care infectious diseases center, COVID care private ward, PSA oxygen generation and refilling station, hospital record department amadi storehouse for condemned materials na chingba sing sangabagi thauram amada phongdokhibani. Thauram aduda Regional Institute of Medical Sciences ki Director Sant Singh, Regional Institute of Medical Sciences Hospital ki Medical Superintendent Professor Nepram Sanjit Singh amadi RIMS ki Dean Professor Brojendro Akoi Zamna thauramgi athoiba mithunglen oina saruk yakhi. Thauram aduga mari lainana santana makha taraduna hai Manipur da COVID ki laina laichat yaurokhiba matamda hospital singda COVID care gi khudong chaba leitabana hana leijaramliba department singda shift tawduna wana layeng na hotnabada hana leijaramliba department adu collapse tabagi maong lakpana COVID patient singi oiba COVID care asi sakibani amadi COVID care asida kanagumba patient party na private room pamagasu private room pigani amarom da staff singi marakta breastfeeding Tauriba amadi angang cheliba staff singi oina kit center thamduna angang singi thamna ba khodong chaba adu fanglagani amadi room chani legada ba staff quarters su saba loisilaka dore haina phongdokhi Manipur ki tongan COVID center am leiragadi phani haibasni koin harise howbadagi hairi center che koina session pizagi se rim samsu leire jinims asigi manungda amadi COVID hospital lena loktopira amana nan COVID ki oibiragadi yam kanagani na khangibani adu ngamdana lakibadagi akoi gi dagi de akoina ministry daina suggest tore akoina why not we have another COVID 50 bedded hospital adu oiragadi akoina unnecessary da kanjallaga lam kanjallaga main hospital da lerido hojiti kanjandaba yarane aduna ne ngasi kwaidigi akoina yam nungai se tongana lamna su lei jaba yabase adagi de akoi ki COVID ki experience da khange se patient kharadi akoi ki private room PPU haiba ada akoi ki main private di pusan badia da akoi da private bed utsain jung lei base akoi COVID ki da amuk season adri ado egadi mayam na private ward pamnari bas khaluraga akoi na mayam na bathroom toilet yaw basne bukune am pamse sishu hapo rasen haiba ana sigi center da lei se private ward come infectious disease ne do infectious disease na naraga di private ward lininga ga disease su leibe yana ne paugi marthana tema break amatang ngamnasi camera ama tahaure camera ama paw loba chatluraga halakpada wangoi kaithel dagi waheng khuman fawbagi manungda tahaure camera hapliba bag aduda pony tv gi logo amadi microphone na chingbasu yauki paw lobada sijanaba maru oiba camera oibana kanagumba khunbiba miyoi pukchel chauna sinabiraknaba nolukchari adongi awaman matik chana pizagani 7085131044 7005909489 amadi 9366255089 da pau pibiraknaba haizari
Pauzenjariba Pony TV Uripok Yambem Lekai. Breaking matung na mayam mataram okchari hauji paw maka bizari. Thobal Commando amadi Women Police Thobal gi kangbu amana lilo chawbok mairin kundagi mioi ama Coden phosphate bottle listing ama jamri ga humfurong ga konana fari. Faraba mioi adudi merai mayum ongbi Farida Begum chahi yangkai manga mapuroiba M Saravuddin kawi hairi. Ngarang nungtil pung ahunga minitara rom tabada akaknaba paw ama fangbadagi mioi asigi yumda chathakiba tiba humbagi thabak ta potlam asi thingnakibani faraba mioi amadi potlam sing adu lilong PS da makhata na thizin humjanaba sinakre hairi Tamenglong district ki Toksem subdivision manung chenna leiba National Highway 37 gi Kaifundai gi lambi asi matam kuinadagi sembi dabana maram oiraga mafam aduda leiriba khunja sing chathok sasin tawbada khudong chadaba kaya mayok nare masida sunatana nongju thada nong Kana tabana maram oiraga Toksem subdivisional headquarter faunariba lambi asi lekhom thokpa lambi mayaida kumut leiba nung achoba taslakbana maram oiraga lambi asigi fibam amuk hena fattare masina khul asida nomada changdraba yadraba potlam sing puthok pusin tawbada su khudong chadaba kaya mayok na halle NSIDCL na National Highway 37 dagina Toksem fauba lambi sem na bagi project sa tharamba adu lambi gi fibam phattabana thabak lekhiba tha manga rom sure maram asina Jemenaga Council Manipur NCM na miyamgi mahut silaga mari leinaba authority administration sing amadi NSIDCL gi mioi sing da haiba lambi asi athubada sembiduna khunja singi awaba ko khanbinaba amadi khol asi atai atopa manak nakpa khol singi athubada fauna binaba appeal tawrakli Bisnupur Maning Ward number 4 da leiba Children Home Nura Poirei Konda Bisnupur BJP Mandalgi President N Raghumani na luchingduna Mandalgi Thomi Singh na chana thaknaba potlam sing mating pangkri Thauram adu Prime Minister Narendra Modi gi hufutara ni thoi suba mapokumon ga mari leinana awa ana taraba miyam da mateng pangba amadi mioi bagi seba da tauba pamjaba mahaki wakhalon gi khudung inna pangthokpani tongan ba thauram kaya Bisnupur district ki mafam sinba da mateng pangba lamsengba u thabana chingba thauram kaya Minister K Govindas ki mideng makhada paikhatli ngasigi children home da pangliba mateng khara asisu minister gi mideng makhada pangthokpa thauram ni haina mandalgi president N Raghumani na phongdoki tengbangba aduda mandalgi vice president KH Khutamacha executive member TH Surchandra amadi KH Manikumar loinana mahila mandalgi thomi kaya yauna saru yakhi Matam kuinadagi ngailaklaba India Mobile Congress IMC gi taruk suba edition amadi 5G service ngasi Prime Minister Narendra Modi na New Delhi gi Pragati Medan da hogdokre numit mari ni chathagadaba Department of Telecommunication amadi Cellular Operators Association of India COAI anina khusamnaduna sinba asi Asia gi khwaidagi chawba telecom media amadi Technology gi forum IMC exhibition asi haudoklaba tungda 5G na kari tawba yabage haibadu khangdoknaba PM Modi na tongan ba telecom operator amadi technology provider singna hangliba stall singda chatuna yengsinki ahanbada Reliance Jio gi stall da True 5G gi khutsu khulai khakteng nana yengsinbaga loinana Jio Glass ki khuthangda khulai asina pigadaba kanaba sing khangkhanladuna Airtel Vodafone Idea C. na chingba singi stall da su chatuna yengsinki UN Security Council da Ukrainian gi territory mariga mari leinana waroisin puraknaba thagalakpa Russian annexation da India gi oina bot pidanaba warep laukre loinana hozik leiriba tangdu leita bagi fibam asi athubada loisinanaba haikibaga loinana wari sanarba matungda da waroisin purakpa ngamgani haina India gi permanent representative UN ambassador Ruchira Kambos na phongdokre Santi puraknabagi damakta diplomatic channel pumnamak taramna okpa amachang mioi amata na tangdu leita dana punsi amata pamde haina mahak na phongdokhi maram asina mataw karamna yasinaba purakadage haiba khanaba amachang haina mahak na phongdokhi
Union Health Ministry gi data gi matung inna India da hokiba pung kunmari asida nauna COVID-19 positive oiba mio listing ahum chanipan sup na mga thingnakhre mio listing mga sup na humfu mapan na laina asida gi fagat ki amadi mio kuntaruk na lekhidre masiga tharaga hojik fawbada laichet asina maram oiraga laikidaba mi masing punna la mga listing kunipan chatuka yangkhai mga oikhibaga loinana hojik India da COVID na duna leibagi mi gi masing punna listing kuntra nipan chaniga Marifutara nipan Marifutara humdoi oiri positivity rate na chada ama dasmik kun mapan oiki amasung fagat pagi chang na chada Marifutara nipan dasmik tare ahum oiki Health Ministry gi matung inna hojik fawbada laina asidagi ngakthok na ba leibak asigi oina kro chani ga tara nipan hena COVID vaccine kathokre haidi laichet asina laikhidraba mioi kuntaru asi Kerala dagi mioi tara manga Maharashtra dagi mioi manga amasung Delhi Karnataka Rajasthan Odisha Punjab Uttar Pradesh amadi West Bengal dagi mioi amamamni hairi Rosilak pada maru iba pau amuka hanapizari Jahi marifu helaba ahal listing kun mga romda thagi pension oina hanagi senfam dagi hengkatnaga lupa listing amamam piragani haina Manipur gi Chief Minister and Brenda Lauthokre Regional Institute of Medical Sciences Imphal da nauna saba pamung yangkhai leiba COVID Care Infectious Diseases Center COVID Care Private Ward hangdokre Prime Minister Narendra Modi na New Delhi gi Pragati Maidan da India Mobile Congress ki taruk suba edition amadi 5G service hangdokre India da hokiba pung kunmari da nauna COVID-19 positive oiba mioi listing ahum chanipan sup na mga thingnakhre mioi kuntaruk na lekhidre Pony News miyang tabir mayam pam namapo amuka hana krumzari